mayambu ahanamꯛꯇꯗ ꯄꯟꯊꯧ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯔꯛ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯅꯨꯔꯩꯅ ꯁꯣꯛꯍꯜꯂꯕ ꯊꯃꯣꯏ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯤꯕ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯅꯨꯔꯩꯅ ꯁꯣꯛꯍꯜꯂꯕ ꯊꯃꯣꯏ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯊꯣꯏꯅ ꯄꯥꯂꯤꯟꯗ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯂꯤꯟꯁꯨ ꯊꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯝꯃꯦ ꯄꯥꯂꯤꯟꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯁꯥꯎꯗꯨꯅ ꯊꯣꯏꯗ ꯃꯉꯥꯡ ꯉꯥꯡꯕ ꯇꯥꯔꯕꯁꯨ ꯊꯣꯏꯅ ꯋꯥ ꯑꯃꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯥꯂꯤꯟꯗꯤ ꯑꯗꯨꯝ ꯇꯦꯊꯔꯝꯃꯤ ꯊꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕꯔ ꯑꯆꯨꯝꯕꯔ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯣꯏꯅꯕꯨ ꯍꯥꯏꯔꯕꯗꯤ ꯄꯥꯂꯤꯟꯅ ꯌꯥꯗꯕ ꯃꯥꯅ ꯉꯝꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ ꯄꯥꯂꯤꯟꯅꯗꯤ ꯊꯣꯏꯕꯨ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ ꯊꯣꯏꯅ ꯑꯩꯒꯤꯗꯃꯛ ꯑꯔꯥꯟꯕ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯅꯨꯄꯤꯅꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯍꯥꯏꯕꯗꯣ ꯃꯥꯅ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯥꯂꯤꯟꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯀꯣꯏꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯊꯣꯏꯅ ꯄꯥꯂꯤꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯄꯥꯂꯤꯟꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯊꯣꯏꯅ ꯀꯞꯂꯒ ꯄꯥꯂꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕꯁꯨ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯂꯤꯟꯗꯤ ꯊꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯍꯪꯉꯤ ꯊꯣꯏ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯅꯪ ꯅꯉꯣꯟꯗ ꯋꯥ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯒꯅꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯌꯥꯒꯅꯤꯌꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯊꯣꯏꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯍꯨꯝ ꯊꯜꯂꯝꯂꯒ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯡꯂꯒꯦ ꯊꯣꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯂꯤꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯅ ꯊꯣꯏꯕꯨ ꯊꯦꯝꯃꯤ ꯊꯣꯏ ꯀꯔꯤꯃꯠꯇ ꯈꯟꯒꯅꯣ ꯃꯁꯤꯗꯤ ꯂꯥꯏꯕꯛꯀꯤꯅꯤ ꯑꯍꯜ ꯂꯀꯣꯟꯒꯤ ꯋꯥꯇꯅꯤ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯔꯤꯕꯅꯣ ꯊꯃꯣꯏ ꯁꯣꯟꯊꯔꯤꯕꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯗꯤ ꯌꯥꯏꯗꯅ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯑꯁꯤꯗꯪ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯊꯨꯡꯒꯗꯧꯔꯤꯕꯅꯤ ꯁꯦ ꯀꯞꯄ ꯇꯣꯛꯑꯣ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯅ ꯍꯦꯟꯅ ꯂꯩꯐꯝ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯋꯥꯏꯕ ꯁꯦ ꯀꯞꯄ ꯇꯣꯛꯑꯣꯕ ꯑꯁꯨꯝꯅ ꯄꯥꯂꯤꯟꯅ ꯊꯣꯏꯕꯨ ꯐꯖꯅ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯄꯥꯂꯤꯟꯅ ꯊꯦꯝꯃꯤ ꯍꯥꯏꯖꯕꯇꯅꯤ ꯊꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯊꯣꯏꯅ ꯈꯨꯝꯃꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯣ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯒꯦ ꯄꯥꯂꯤꯟꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯊꯣꯏꯗ ꯐꯖꯅ ꯍꯥꯏꯖꯩ ꯊꯣꯏ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯑꯩ ꯈꯪꯅꯔꯤꯕ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯤꯕ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯊꯨꯡꯌꯣꯛꯅꯕ ꯅꯠꯇꯕ꯭ꯔꯥ ꯊꯣꯏ ꯅꯪ ꯑꯃꯨꯛꯇꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯄꯥꯂꯤꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯊꯣꯏꯗ ꯐꯖꯅ ꯍꯥꯏ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯇꯨꯡꯗꯗꯤ ꯄꯥꯂꯤꯟꯒꯤ ꯅꯝꯕꯔ ꯑꯗꯣ ꯊꯣꯏꯅ ꯕ꯭ꯂꯣꯛ ꯊꯜꯂꯝꯃꯤ ꯄꯥꯂꯤꯟ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯂꯩꯐꯝ ꯈꯪꯗꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯥꯎꯅꯈꯤꯕ ꯈꯟꯅꯕꯁꯨ ꯂꯩꯇꯕꯅꯤꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯩꯆꯥꯛ ꯑꯃꯅ ꯄꯥꯂꯤꯟꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯏꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯈꯤꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯍꯪꯗꯣꯔꯛꯄ ꯀꯧꯕ ꯂꯩꯈꯤꯗꯦ ꯄꯥꯂꯤꯟ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯦ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯊꯣꯏꯗ ꯄꯥꯎ ꯐꯥꯎꯒꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯒꯅꯤ ꯄꯥꯂꯤꯟ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯊꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕ ꯁꯥꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯤ ꯑꯃꯠꯇ ꯑꯆꯨꯝꯕ ꯑꯣꯏꯔꯝꯗꯦ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯊꯣꯏꯒꯤꯁꯨ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯕ ꯃꯍꯥꯛꯅ ꯄꯥꯂꯤꯟꯗ ꯑꯣꯏꯗꯕ ꯌꯥꯝꯅ ꯍꯥꯏꯈꯤ ꯄꯥꯂꯤꯟꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ ꯊꯣꯏꯅ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥ ꯂꯩ ꯍꯥꯏꯕꯁꯨ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯀꯅꯥꯃꯠꯇ ꯈꯪꯅꯗꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯅ ꯊꯣꯏꯕꯨ ꯈꯟꯖꯈꯤ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯔꯦꯝꯕ ꯑꯣꯏꯔꯛꯂꯦ ꯃꯥꯅ ꯈꯪꯂꯤꯕ ꯑꯁꯤꯁꯨ ꯊꯣꯏꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯄꯥꯂꯤꯟꯗ ꯅꯣꯡꯃ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯊꯣꯏꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ
ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯇꯨꯡꯗꯗꯤ ꯅꯪ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯒꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪ ꯌꯥꯎ ꯑꯩꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯃꯥꯕꯨ ꯄꯥꯝꯖꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯕꯅꯤ ꯍꯥꯏ ꯃꯥꯅꯗꯤ ꯅꯪꯉꯣꯟꯗ ꯌꯥꯈꯤꯕ ꯂꯩꯇꯦꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯇꯥꯜꯂꯨꯅꯨꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯥꯝꯅ ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯅ ꯈꯪꯅꯔꯣ ꯑꯩꯒ ꯃꯥꯒ ꯃꯔꯤꯗꯤ ꯌꯥꯝꯅ ꯆꯦꯜꯂꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯂꯥꯞꯊꯣꯛꯅꯕꯁꯨ ꯄꯥꯛꯅ ꯋꯥꯔꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯆꯨꯝꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯄꯥꯂꯤꯟ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ ꯃꯥꯅ ꯍꯦꯟꯅ ꯄꯦꯟꯗ꯭ꯔꯤꯕ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯅ ꯊꯣꯏ ꯃꯁꯥꯅ ꯌꯥꯗꯦ ꯄꯥꯂꯤꯟꯅ ꯃꯥꯕꯨ ꯇꯥꯟꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯗꯅꯤ ꯄꯥꯂꯤꯟꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅ ꯊꯣꯏꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯛꯈꯤ ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯃꯇꯝꯗ ꯐꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯑꯁꯤꯒꯨꯝꯕ ꯇꯧꯕꯁꯤꯗꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯒ ꯊꯣꯏꯒ ꯀꯥꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤ ꯃꯁꯤꯗꯅꯤ ꯄꯥꯂꯤꯟꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯋꯥꯔꯤꯕ ꯄꯥꯂꯤꯟ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ ꯐꯔꯦ ꯅꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯌꯥꯔꯒꯦ ꯅꯪꯒ ꯊꯣꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯎꯅꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩ ꯄꯥꯝꯃꯦ ꯅꯨꯄꯥꯗꯨꯁꯨ ꯄꯥꯂꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯊꯣꯏꯅ ꯌꯥꯈꯤꯗꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯋꯥꯔꯤ ꯁꯥꯈꯤꯗꯦ ꯄꯥꯎꯁꯨ ꯑꯃꯠꯇ ꯐꯥꯎꯅꯈꯤꯗꯦ ꯃꯇꯝ ꯀꯌꯥ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯄꯥꯂꯤꯟꯅ ꯊꯣꯏꯕꯨ ꯀꯥꯎꯕꯗꯤ ꯉꯝꯈꯤꯗꯦ ꯃꯍꯥꯛꯇꯤꯒꯤ ꯋꯥꯈꯜꯕꯨ ꯑꯗꯨꯝ ꯈꯜꯂꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯂꯥꯆꯈꯤꯕ ꯅꯨꯡꯁꯤ ꯁꯛꯇꯝ ꯑꯣꯏꯕꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯒꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯥꯎꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯣꯏꯒꯤ ꯋꯥꯈꯜ ꯀꯌꯥ ꯃꯊꯪ ꯈꯜꯂꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯄꯥꯂꯤꯟ ꯉꯁꯤꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯊꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯃꯥꯒꯤ ꯑꯔꯨꯝꯕ ꯅꯨꯄꯥ ꯑꯃ ꯊꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯄꯥꯂꯤꯟ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯔꯣꯝ ꯐꯖꯤꯜꯂꯛꯂꯦ ꯊꯣꯏꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯂꯤꯟꯅ ꯊꯣꯏꯕꯨꯗꯤ ꯀꯥꯎꯕ ꯂꯩꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯃꯥꯟꯅꯕ ꯑꯃꯗꯒꯤ ꯐꯣꯟ ꯂꯧꯔꯒ ꯄꯥꯂꯤꯟꯁꯨ ꯊꯣꯏꯗ ꯄꯥꯎ ꯐꯥꯎꯅꯤꯡꯕꯗꯒꯤ ꯑꯃꯨꯛꯇꯪꯗꯤ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯅꯝꯕꯔꯗꯒꯤ ꯊꯣꯏꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯔꯤꯡ ꯆꯠꯂꯦ ꯃꯥꯅ ꯍꯥꯟꯅ ꯄꯥꯏꯈꯤꯕ ꯅꯝꯕꯔ ꯑꯗꯣ ꯑꯗꯨꯝ ꯄꯥꯏꯔꯝꯃꯦ ꯊꯣꯏꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄꯗ ꯄꯥꯂꯤꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯦ ꯍꯔꯥꯎꯖꯔꯝꯃꯦ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯣꯡ ꯌꯥꯝꯅ ꯀꯟꯕꯅ ꯐꯖꯅ ꯁꯦꯡꯅ ꯇꯥꯕ ꯉꯝꯅꯗꯦ ꯊꯣꯏꯅ ꯐꯣꯟ ꯄꯥꯏꯔꯛꯄꯗ ꯈꯣꯟꯖꯦꯜꯗꯤ ꯈꯔꯗꯤ ꯐꯥꯔꯦ ꯄꯥꯂꯤꯟꯅ ꯍꯪꯉꯦ ꯊꯣꯏ ꯑꯩꯅꯦ ꯄꯥꯂꯤꯟꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯈꯣꯟꯖꯦꯜꯁꯨ ꯈꯔ ꯍꯣꯡꯕꯒꯨꯝ ꯇꯧꯏꯅ ꯊꯣꯏꯁꯨ ꯄꯥꯂꯤꯟꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯦ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯦ ꯄꯥꯂꯤꯟ ꯑꯃ ꯍꯪꯉꯦ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯑꯩ ꯍꯤꯗꯥꯛ ꯂꯩꯕꯤꯔꯛꯀꯦ ꯊꯣꯏꯅ ꯈꯨꯝꯃꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯅꯠꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯏꯍꯧ ꯈꯔ ꯇꯧꯕꯅꯦ ꯂꯩꯔꯛꯀꯅꯨ ꯌꯥꯅꯤꯌꯦ ꯄꯥꯂꯤꯟ ꯑꯃ ꯈꯨꯝꯂꯛꯑꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯂꯩꯔꯛꯀꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯂꯤꯟꯗꯤ ꯍꯤꯗꯥꯛ ꯂꯩꯕ ꯊꯣꯛꯈꯤ ꯊꯣꯏꯅꯗꯤ ꯐꯅ ꯀꯟꯅ ꯌꯥꯗꯕꯅꯦ ꯂꯥꯛꯀꯅꯨ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯏ ꯍꯥꯏꯕ ꯅꯪ ꯂꯥꯛꯀꯅꯨ ꯍꯥꯏꯕꯅꯦ ꯄꯥꯂꯤꯟꯗꯤ ꯊꯣꯏꯅ ꯑꯗꯨꯝꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯌꯥꯈꯤꯗꯦ ꯃꯍꯥꯛ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯈꯤ ꯊꯣꯏꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯊꯣꯏꯅ ꯐꯣꯟ ꯊꯝꯈꯤꯕꯗ ꯄꯥꯂꯤꯟꯅ ꯍꯤꯗꯥꯛ ꯂꯩꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯏꯒꯤ ꯅꯝꯕꯔꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨꯕꯨ ꯊꯣꯏꯗꯤ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯍꯟꯖꯤꯟ ꯊꯣꯏꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨ ꯐꯥꯎꯕꯗ ꯄꯥꯏꯔꯛꯇꯕꯗꯒꯤ ꯄꯥꯂꯤꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯊꯣꯏ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛꯇꯪꯁꯨ ꯌꯦꯡꯂꯦ ꯊꯣꯏꯗꯤ ꯊꯣꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨꯗꯁꯨ ꯊꯣꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇꯕꯗꯒꯤ ꯄꯥꯂꯤꯟ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯃꯆꯤꯟꯗ ꯌꯥꯜꯂꯒ ꯊꯜꯂꯝꯃꯦ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯌꯨꯝ ꯌꯧꯔꯦ ꯄꯥꯂꯤꯟꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯃꯪꯂꯒ ꯂꯩꯔꯝꯃꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯃꯨꯛꯇꯪꯒ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯊꯣꯏ ꯍꯟꯗꯛꯇꯤ ꯐꯣꯟ
ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯕꯁꯨ ꯊꯣꯏꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯕꯨ ꯇꯥꯖꯔꯒ ꯄꯂꯤꯟꯗꯤ ꯌꯥꯝꯅ ꯄꯦꯟꯖꯩ ꯅꯨꯡꯉꯥꯏꯖꯩ ꯄꯂꯤꯟꯅ ꯍꯜꯂꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯣꯏꯅ ꯈꯨꯝꯃꯤ ꯑꯩꯅ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯦ ꯑꯩꯅ ꯐꯅ ꯀꯟꯅ ꯑꯣꯠꯂꯕꯁꯨ ꯅꯍꯥꯛꯇꯤ ꯅꯣꯡꯃꯇ ꯋꯥꯏ ꯀꯧꯕ ꯋꯥꯍꯩꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯂꯤꯟꯅ ꯈꯨꯝꯃꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯅꯪꯕु ꯈꯟꯖꯔꯨꯕꯅ ꯑꯩꯅ ꯅꯪꯕु ꯀꯥꯎꯕ ꯉꯝꯗꯦ ꯊꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯂꯤꯟ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯋꯥ ꯍꯥꯏꯒꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯊꯣꯏꯁꯨ ꯀꯞꯊꯣꯔꯛꯑꯦ ꯊꯣꯏꯅ ꯀꯞꯂꯛꯄꯗ ꯄꯂꯤꯟꯗꯤ ꯇꯁꯦꯡꯅꯃꯛ ꯂꯩꯕ ꯉꯝꯗꯦ ꯄꯂꯤꯟꯅ ꯊꯣꯏꯕ ꯊꯦꯝꯃꯤ ꯄꯂꯤꯟꯁꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯃꯥꯁꯨ ꯈꯪꯉꯦ ꯃꯥ ꯑꯩꯒꯤ ꯃꯔꯤꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗꯕꯨ ꯑꯁꯨꯝ ꯈꯜꯂꯤꯕ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯄꯂꯤꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯈꯜꯂꯦ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯈ꯭ꯔꯕ ꯑꯆꯦꯠꯄ ꯅꯨꯡꯁꯤꯅꯕ ꯂꯩꯈ꯭ꯔꯕ ꯃꯥꯕꯨ ꯑꯩꯅ ꯀꯥꯎꯕ ꯉꯝꯗꯦ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯐꯅ ꯀꯟꯅ ꯀꯥꯎꯅꯕ ꯍꯣꯠꯅꯩ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯕꯗꯨꯔ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯤꯅꯨ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯤꯅꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯗꯤ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯗꯃꯛ ꯑꯁꯨꯝ ꯈꯜꯂꯒꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗꯒꯤ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯜꯂꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯔꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯄꯂꯤꯟ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯃꯥꯇꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯇꯦ ꯃꯆꯤ ꯈꯨꯗꯤꯡꯗ ꯎꯡꯂꯒ ꯐꯝꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯄꯂꯤꯟ ꯍꯟꯗꯛꯇꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯁꯛꯐꯝꯁꯨ ꯌꯥꯝꯅ ꯀꯥꯏꯔꯦ ꯌꯨꯝꯒꯤ ꯃꯤꯅ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯂꯣꯏꯅ ꯈꯪꯂꯦ ꯉꯥꯏꯍꯥꯛꯇꯪꯁꯨ ꯃꯍꯥꯛ ꯊꯣꯛꯂꯨꯅꯤ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯐꯃꯨꯡꯗ ꯎꯡꯂꯒ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯆꯥꯛꯁꯨ ꯀꯌꯥ ꯆꯥꯗꯦ ꯅꯪꯕꯨ ꯅꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯆꯤ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯃꯨꯜꯂꯒ ꯂꯩ ꯅꯪꯒꯤ ꯀꯥꯗꯒꯤꯁꯨ ꯄꯥꯛꯅ ꯍꯦꯟꯗꯣꯛꯇꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦꯕ ꯄꯂꯤꯟꯗꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯄꯂꯤꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯀꯨꯞꯅ ꯍꯪꯗ꯭ꯔꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯂꯤꯟꯒ ꯃꯇꯩꯃ ꯑꯍꯟꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯊꯣꯏꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯁꯥꯟꯅꯈꯤꯕ ꯑꯃꯗꯤ ꯊꯣꯏꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯃꯥꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯇꯩꯃ ꯑꯍꯟꯗ ꯃꯃꯥꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯂꯤꯟꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯌꯥꯗꯅ ꯃꯁꯤꯗ ꯎꯡꯂꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯃꯧ ꯅꯨꯄꯤꯅ ꯄꯨꯟꯅ ꯍꯥꯏꯔꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯊꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯍꯥꯏꯖꯔꯨꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯗꯒꯤ ꯃꯃꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯄꯂꯤꯟꯗ ꯍꯥꯏꯔꯛꯑꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯅꯪ ꯆꯥꯛ ꯆꯥꯗꯕ ꯉꯝꯃꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥꯁꯨ ꯁꯤꯗ꯭ꯔꯤꯐꯥꯎ ꯆꯥꯛ ꯆꯥꯔꯔꯣꯏ ꯑꯁꯨꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯂꯤꯟ ꯀꯔꯤ ꯈꯨꯝꯒꯅꯤ ꯃꯃꯥꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯄꯂꯤꯟꯅ ꯑꯣꯏꯍꯟꯕꯅꯤ ꯑꯁꯤ ꯈꯜꯂꯛꯄ ꯃꯇꯝꯗ ꯄꯂꯤꯟ ꯃꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯊꯦꯝꯅꯕ ꯃꯍꯥꯛ ꯆꯥꯛ ꯆꯥꯈꯤ ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯏ ꯍꯥꯏꯖꯕꯇꯅꯤ ꯐꯅ ꯀꯟꯅ ꯆꯥꯕꯗꯤ ꯌꯥꯈꯤꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯁꯨꯝ ꯍꯧꯈꯤ ꯄꯂꯤꯟ ꯑꯃꯗꯤ ꯊꯣꯏꯒꯤ ꯋꯥꯔꯤꯁꯨ ꯇꯞꯅ ꯃꯃꯤ ꯁꯥꯡꯂꯛꯄꯒꯨꯝ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯆꯤꯛꯄꯗ ꯃꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯊꯣꯏꯒꯤ ꯋꯥꯈꯜꯕꯨꯗꯤ ꯀꯥꯎꯕ ꯄꯥꯛꯅ ꯉꯝꯗꯦ ꯑꯗꯨꯝ ꯈꯜꯂꯤ ꯅꯤꯡꯁꯤꯡꯉꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃ ꯏꯁꯩ ꯃꯐꯝ ꯑꯃꯗ ꯃꯥꯅ ꯇꯥꯈꯤꯕ ꯏꯁꯩ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯤ ꯋꯥꯡꯂꯕ ꯑꯇꯤꯌꯥꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯄꯨ ꯌꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯅꯥꯛꯇ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯉꯥꯜꯂꯝꯒꯦ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯍꯥꯏꯕ ꯏꯁꯩ ꯑꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯤ ꯏꯁꯩ ꯑꯁꯦ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗꯁꯨ ꯄꯂꯤꯟ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯁꯤꯊꯔꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯏ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ
punamak nanggidamaktaniko. Aina phana warabasu nangdi wadabu oyo. Nangi namittagidi pirang marik amata phawba sintadabu oyo. Nangdi nungaina paluko. Asumnasu palingi masindagi tamna ingna sonthaknana sonki. Matam kaya asum hawkibana. Palin lamadi thoygi warisu adum loiki. Palin matam kuina nupi amata phawba koygi habagi wakhan khankide. Nupi koyo haduna mamanabasing haigani. Mahaksu haduna khomgani. Adubu koygi haduna yaruba tarabasu khantaraba mikupta thoygi wakhaldani mana dum khalliba mamanabda haidokini. Itaw ay matam kharadi tumillegida nupi se amata su koiningde khangna ningbasu kadimata phawtida asumna sum matam kharadi ay tumina laige mamanabasing adusu paling wadu tab matamda kadi haigani makhoinadi magi nungaitabasing adu phanaba haduna nupi khano haduna haibani adubu palinna yadabanina kadi haigani asumna matam kaya asum hokibana matam kuidabagi tungdadi palengi pusidasu nupi amamung laki handaki nupi asina kadi amuk thokadori mayam punamakpu amukana khurumjari mathangi takakta warisina kadi tholagaba mayam punangai minarasi